Akasvani Imphal Ngangbam Nganthoi na pau pazari ahanbada maruoiba pau Mukhyamantri Nongthomam Birenna Civil Police amadi Paramilitary Officials singa Rajyagi Santi Raksagi matangda mifam pangthokre Bisnupur Jilla gi manung chanba Pombikhokta masakhangdaba singna nongmai kapsilakpadagi khulngakliba volunteer singa khuthongnakhre miyoi ama sokle Bisnupur Jilla da curfew komthokpagi matam tensinkhre Jilla asida hayang ayuk pung 5 dagi numidang pung 9 phawba curfew komthokani Manipur gi Rajyapal oiramba Padmanava Acharya Laikhidre amasung Griha Mantri Amit Shah na hairi Bharat ki lanmi singna ngamkhai ngaktuna leiringaida leibak asigi lam inchi ama phawba mangba haibasi oithoktabani Mukhyamantri Nongthomam Birena Sabapati oiduna Makok Thongba Police ki official sing Assam Rifles amadi atai security official singa ngasi mahaki secretariat ta unakhre unabaduda raija sida hojik oriba security phibam matangda khanakhi loinana mifam aduda hojik oriba phibam asida irang asi matau karamna laksingani amadi kari karamba khongthang sing lokhatkadagi haibagi matangda sukupna khananai nakhi ngasigi mifam aduda raija gi chief secretary Dr Binit Joshi DGP Rajiv Singh saruk yakhi Bisnupur Jilla gi manung chanba Pombikhokta ngase ayuk pung 9 taramdaida masakhangdaba khulai paiba singna nongmai kapsilakpadagi khulngakliba volunteer singa khuthongnakhre khuthongnabagi thodok ududa khunja ama nongmai maruna panduna sokpadagi Imphal gi hospital amada laikanari police tagi phangba pawgi matung ina ngase ayuk pung 3 khara helakpa dwaida masakhangdaba khulai paiba mioi chamarom Pombikhok area da leire haibagi paw ama phangki masiga loinana Kaksing Jilla gi Napatya koiba mafam kharadasu Khulai paiba sing sangsinaba honare haibagi paw su phangki pawasin hai khulai paiba sing leire haibagi paw phangbadagi Surasanpur amadi Kaksing Jilla gi SP sing yauna DIG range 2 IGP zone 1 amasung zone 2 paw pinaduna section thorang lokhatkhi makhatana mafam aduda leiriba army CRPF BSF amasung Assam Rifles ki personnel singsu mekup nahom singna leikhi Amaromda Kumbi police station gi manung chanba Gwaltabi area da masakhangdaba khulai paiba singna nomi kapsilakhre hairi aikhoi gi Bisnupur Pawmi RK Manipur Sanana police ki paw paladuna hai masakhangdaba khulai paiba singna nomi kapsilakpadagi khulngakliba singna su handuna kapkhi nomi kapnaba adu ayuk pung 3 taba adwaidagi numiyungba phawba sathakhi hairi tha sigi 5 dagi thiba khangdana leiriba mahiroi ani putho haiba dabi tawduna JSC na kaukhiba public curfew na maram oiduna tampaki mafam singda Miyamgi nongmagi punsida kaiba pikre Public curfew asina maram oiduna Imphal gi khwairambal kaithel yauna maru oiba kaithel sing thong hangna khide passenger puba gari sing senbagi sang hanthakhi Public curfew sagolpa singna lambi da thoraktuna Uripok kangsup lambi thingbagi khongjang changsinki Imphal Yaripok lambi da sunupi sing thoraktuna kongba thongda sarok sing thingki aikhoi gi pawmin hai Public curfew asina maram oiduna Kaksing Thawbal amasung Bisnupur Jilla singdasu miyamgi punsida kaiba pikhi kaithel amasung dukan sing thonglonakhi loinana lambida mi sathok sasin tawbugi sang yamna nemkhi thiba khangdana leiriba mahiro enigi langla langjil putho haiba dabi tawduna ngasi Kongpal Social Development Organization amadi Kongpal Khaidem lekai apunba nupi lupna sinduna Kongpal Khaidem lekai gi kaithel sangda wakan mifam sathakhi khongjang aduda saruk yakhiba singna Avinas amadi Anthony athuba matamda sarkarna phangnaba thibiyu loinana angang anibu imung manungda sinabiyu haina thaba placard sing siznakhi Imphal West Jilla gi Kangsup singkhongda tha asigi tareta sakhangdaba singna phajingkhiba miyoi mari imung manungda senagadabani haiba dabi tawraduna ngasi Kangpokpi Jilla gi SP office mamangda miyamna khongjang changsinkhre police ki pauna hai miyamgi khongjang adu nungthil pung 3 phawba kholaw kya ga loinana sangsinki Paugi marakta naten ba break ama HIV aibasi lambi mari khaktada mioi amadagi mioi amada sandokpa ngami ahanbada HIV positive oirba mama mapa singdagi masa singda ani subada sakhangdaba mioi singa kondom yaudana yumbanbagi mari thamba matamda ahum subada mi amaga yatum serins waina duna sijanaba mari subada ana layingda e kapa matamda HIV test tawdaba e kapadagi HIVs ka sagon ana hingliba miyoisingbu tathita oina natraga hanthana yengloidabani imung manungda mahi tampham sangda amadi thabak sufamda karigumba HIV ga loinana hingliba miyoisingbu
मखोइगी HIV की स्टेटस ना मरम ओइरगा ताथिता ओइना तौदुना हंथाने यंगलंबा थोकलबदी HIV and AIDS Prevention and Control Act 2017 की मखादा चैराक फंगबा याय HIV AIDS की मरमदा हेन अकुपा मरल खंगनबगी दमकता AIDS toll free number 1097 दा कॉल तौबियु पाउजेंजरिबा मणिपुर स्टेट एड्स कंट्रोल सोसाइटी ताबिरिबा पावसे आकाशवाणी इम्फाल दगिने इम्फाल वेस्ट इम्फाल ईस्ट अमसुंग थौबाल जिला सिंगदा हयंग युग पुंग 5 दगी नुमिदांग पुंग 10 फावबा कर्फ्यू कोमथोकनी अदुगा कक्सिंग अमसुंग बिष्णुपुर जिला दा हयंग युग पुंग 5 दगी नुमिदांग पुंग 9 फावबा कर्फ्यू कोमथोकनी मणिपुर की राज्यपाल ओरंबा पद्मनाभा आचार्य लेखिद्रे मांगना लेखिदबदा केंद्र की मपान थौरम राज्य मंत्री डॉक्टर आर.के. रंजन अवाबा फोंदोरकली श्री आचार्य अवांग नोंपोक राज्य सिंह मणिपुर नागालैंड त्रिपुरा अमदी अरुणाचल प्रदेश की राज्यपाल ओइना थबक पुरमखी बीजेपी की कार्यकर्ता ओइना होरखिबा श्री आचार्यना RSS अमदी अखिल भारतीय विद्यार्थी परिषदता कथोकपगा लोइना थबक तौरमखी मार्क सही 43 सुबदा लेखिदबनी मणिपुर थोकलिबा इरांग असिना मरम ओइरगा नेशनल हाईवे नंबर 53 इम्फाल जिरिबाम लंबी परिंग दा पोचै पुबा गारी सिंह मतम खरा चथोक चसिन तौबा लेपलोरबा मतुंगदा ngasi security की अकनबा सेक्शन थौरांगा लोइनना पोचै पुबा गारी सिंह इम्फाल तमना पुसिलखरे ngasi security की सेक्शन थौरांगा लोइनना पेट्रोलियम प्रोडक्ट सिंह यावना नोंगमुदा तंगाई फदना संगबा पोलम सिंह पुबा गारी चाम हुंबुद्रा इम्फाल तमना पुसिनखी गारी सिंह अदुगी मनुंगदा LPG गैस पुबा गारी 53 पेट्रोल टैंकर 13 डीजल गारी 3 FCI की 50 ATF की अनि हिदाक लांथक पुबा गारी अमा अमसुंग अतै पोलम सिंह पुबा गारी 42 यावरी मालेम की तांगलबा लमकोइबा उसेक असी हेडेड ग्रीन पिजन अमा खुंजा सिंह थेंगनबदगी सिरोई सिंह द टेक तकाइदना थादोखरे उसेक असी ngasi उखरुल जिला की डेप्यूटी कमिश्नर केंगु जुरिंगला न थादोखिबने हाइरिबा उसेक असी इंटरनेशनल यूनियन फॉर कंजर्वेशन ऑफ नेचर की टैगिंग की मखादा कुमजा 2013 दा मालेम की ओइना रेड लिस्ट सनख्रबने हौखिबा लेबाक पोकन मिता उखरुल टाउन द खुंजा सिंह उसेक असी फारबा मतुंग जिला असी की फॉरेस्ट ऑफिस ता सिनरखिबने ngasi उसेक अदुबु उमंग द थादोकपदुदा उखरुल की DFO सानगम सालियो सिरोई विलेज अथॉरिटी अमसुंग सिरोई यूथ क्लब की थौमी सिंह सु सरुक याखी उसेक असी सिरोई सिंह दा सक्ताबा लमकोइबा उसेक सिंह की मनुंगदा अतांग उसेक मखल अमा ओइरिबनी उखरुल की विलेज अथॉरिटी की माइकैदगी लमलकी सा उसेक सिंह बुंगाकपि सेनबिनबगी दमक सिरोई उमंगदा सा तानबदा थिंगबा थमख्रबनी IGAR साउथ की मखादंग असी उखरुल जिला की नुंगसंग विलेज दा सही की साना खोनबा कुमै की ओइना पोलम सिंह यंथोखरे हाइबा पोलम सिंह अदु असम राइफल्स की माइकैदगी यंथोखिबनी यंथोखिबा पोलम सिंह अदुदा वॉलीबॉल की नेट अमदी फुटबॉल न सिंह याउरी थौरम अदुदा नुंगसंग कतमनाउ लोंग की मियोइ सिंह सु सरुक याखी अमरोंदा असम राइफल्स ना सिविक एक्शन प्रोग्राम की मखादा मोंकोट सेंगपू लमलाई सिंहफै अमदी जहनबुंग विलेज दा सैनिटरी पैड बेंडिंग मशीन एंड इंसिनरेटर खिनख्रे मसी खुल सिंह असी की खुंजा सिंह द हक्सेल गे बा खुदोंग चानबगी मिडियंग द खिनखिबनी असम राइफल्स अमदी लमदम सिगी मियाम अनि की मरकता फब मरी थमनबगी पांदमदा था सिगी मापन द लिलोंग द खुंजा सिंह अमदी असम राइफल्स पर्सनल सिंह की मरकता फुटबॉल मैच सम सानख्रे हारिबा मैच अदुदा हंगाम थाबी यूथ क्लब की सानरोई सिंह सरुक याखी सेनापति डिस्ट्रिक्ट एसोसिएशन सिंधुना लमदम सिद मयाई काबा निसा थेंगनबगी मतंग द कैंपेन अमा माउंट एवरेस्ट कॉलेज सेनापति दंगसी पांगथोखरे थौरमदुदा मणिपुर पुलिस अमदी अतोप लमद सकनाइरबा मियोइसिंगना मयाई काबा निसाना खुनाइदा पिरकपा सैथेंग अमदी मसिदगी ngakthoknabgi matangda wangangki khangabok apunba maira paibi lupna sinduna हौजिक फाउबा लंगला लंगजिल खंगदना लेरिबा महिरोय अनि अथुबा मतमदा इमुंग मनुंगदा सिनाबियु हाइदुना ngasi wakat मिफम फमख्रे आर्मी रिक्रूटिंग ऑफिस रंगपहारना राज्यसी की मफम क्यादा अग्निपथ स्कीम की मखादा आर्मी खनबगी थबक थासी कुनिपानदगी मथंग थागे निपान फाउबा सथरगनी हाइरी DIPR की सेरोल मधाई इम्फाल ईस्ट इम्फाल वेस्ट थौबाल कक्सिंग बिष्णुपुर नोने तमेंगलोंग अमदी जिरिबामदगी लाकपा कैंडिडेट सिंगना December 3 मरी फाउबा इम्फाल ईस्ट जिला की कोइरेंगई ऑल ईयर फील्ड पांगथोकदबा रिक्रूटमेंट रैली द सरुक याबा यागनी कांगपोकपी जिला की ओइना ब्रिगेडियर थॉमस ग्राउंड था असि कुनिपानदगी कुंथ्रा फाउबा आर्मी लोबगी थबक सथगनी मसिदा सेनापति कांगपोकपी उखरुल अमदी कामजोंगदगी लाकपा कैंडिडेट सिंगना सरुक याबा यागनी
Teknopol Sandel Churasanpur amadi Ferjol dagi lakpa candidate singna December 3 tagi 9 phawba Churasanpur gi Peace Ground da pangthokadaba recruitment rally da saruk yaba yagani hairi. Goa National Games da takman lawrkraba Hiyanglam Kendra gi sanaroi sing ngasi MLA Dr. Radhesam Yumnamna asamba khudol piduna pungning thawgatkre. Sanaroi sing taramna ogladuna MLA Radhesam na hai handak pangthokiba Goa National Games da Wusu masana da khwaidagi medal masing yamna lawrakhi. Masana asida Manipurna sanagi takman mapan lupagi taret amasung senjengi ahum puna takman taranipan lawba ngamkhi. Masida kendra asidagi su Wusu sanaroi taratare saruk yakhi. Amaromda Wusu masana asida sanagi takman phanglakhraba Kairau Bitra awang lekaidagi Yumlembam Isan Tombibu Nongpok Ningthau Panthoibi Development Committee na harau tayamna okre. Akasbani Imphal gi pau tabiri. Griha Mantri Amit Shah na hairi Indo-Tibetan Border Force amasung Army personnel singna ngamkhai ngaktuna leiringaida kanagum amatana lebak asigi lam inchi ama phawba loksinba haibasi oithoktabani. Wafam asing asi Dehradun da pangthokpa Indo-Tibetan Border Police ki humphunithoi suba mabok kumon tharamda Griha Mantri na phongdokhibani. Mahakna makhata na hai haukiba sahi 2013 phawbada China amasung India gi ngamkhai paring semgatpada sahi khudingi lupa koti 3,000 sading tawi. Sri Sahana hai haukiba sahi mapan asida kendra sarkar na ngamkhai paring asi semgatpada punna lupa koti 13,990 sading tawki. Kendra sarkar na ngamkhai paring da leiriba khungangsing chawkhathanaba honariba adugi matangda palladuna mahakna hai Pradhan Mantri Narendra Modi gi luching makhada ngamkhai lana changsilakpa mitopsing thengnaba Vibrant Village Scheme haudokhre. Thaurang asigi makhada kendra sarkar na ngamkhai paring da leiba khungang Satruk humphunithoi gi jila 18 gi yauna block nifu tarukta mai lambi thong mahi masing ana layeng amadi thabak pibaga mari lenana lupa koti 4,900 gi santhang pikhi. Sri Sahana makha taradun hai Jammu amadi Kashmir dagi article 3 laukthokibadagi leba asida terrorist ki irang laksin bangamle. Masigi mathakta left wing extremism gi thawdok wathok singsu sada marifu gi sangda hanthan bangamle. Ngasigi tharomadu da Griha Mantri na ITBP gi officer amadi battalion sing da medal amadi trophy sing pidunai kai khumna bodki. Loinana tharomadu gi mangoina na ITBP gi campus ta leiba ki damak thawai katkraba personal sing gi ningsing khubamda leisu katunai kai khumna bodki. Manga suba India amadi US ki 2+2 ministerial dialogue ngasidagi New Delhi da hokre. Haudokpagi tharomda ngaksel Mantri Rajnath Singh amadi Mapan Thorom Mantri Dr. S. Jaishankar na punna sabapati oina saruk yakhi. Thoromdu da US ki ngaksel secretary oiriba Lloyd Austin amadi Secretary of State Anthony Blinken na saruk yakhi. Ngasi Mantri Singh gi mifam haudokladuna ngaksel Mantri Rajnath Singh na hai Bharat amadi United States ani gi marakta leiriba mari fagaranbada mifam asina soba mateng oiragani. Leiba ani gi oiba ngaksel gi mapangal kankharanba amasung aronba pau pithok pisin tawbada amana amagi mateng pangnagani. Mangna hai leba ani gi marakta leinariba mari asida ngaksel na yamna maru oiba yumbi ama oiri. Geopolitical gi oiba singna bakya leiraba su leba ani na tungkoina sanagadaba maru oiba hiram singda miyang thaminaba tangai fade. Mifam aduda saruk yakhiba Mapan Thorom Mantri Dr. S. Jaishankar na hai mifam asina Pradhan Mantri Narendra Modi amadi America gi Rashtrapati Joe Biden ani na ningliba manglan adu mangphauna hanaba honabada kanaba piragani. Aroibada maroiba pau amu hanna. Mukhyamantri Nongthamam Birena civil police amadi paramilitary official singa raijagi santi raksa gi matangda mifam pangthokre. Bisnupur jila gi manung chanba Pombi khokta masakhangdaba singna nongmai kapsilakpadagi khulngaakliba volunteer singa khuthongnakre miyoi ama sokle. Bisnupur jila da curfew komthokgi matam tension kre. Jila asida hayang ayuk pung 5 dagi numidang pung 9 phawba curfew komthokani. Manipur gi Rajyapal oiramba Padmanava Acharya leikhidre. Amasung Griha Mantri Amit Shah na hairi Bharat ki lanmi singna ngamkhai ngaktuna leiringai da leba asigi lam inchi ama phawba mangba haibasi oithoktabani. Pauloizare.